paliba N Birena Luchingba BJP lengak asida leiriba cabinet minister khara reshuffle tawraba yana leiri hairi paugi likulamagi matung ina hauji cabinet minister oiriba NPP gi minister ani lauthoklaga MLA O Henry O Lukhoi Waikem Chanamadi MLA Punjagin Baltina Motsilava yari hairi nakalamada minister Dr TS Radhishyam Nipcha Kipgen B Hangkhalian chu minister famdagi lauthoklaba yari haina panari nauna minister sindok sinjin tawrakpa tarabadi ngasimak makoibo Manipur gi governor na Ras Bhavan da wasak lawraba yari adumakpu Ras Bhavan dagi fangma paw amagi matung inadi government ki maikai digi wasak lawnabagi paw amata pirakpa leitri hairi Kontauzam AC gi social worker El Nandona Mahaki Maikai dagi AC asigi manung chanba Nambol Khajiri Mamang Leikai Sagol Tongba Sajirok Bamdir COVID-19 na sogalaba hauze containment zone lauthoktuna leiriba mafam singda koina chatuna acha athak amadi face mask tingwang oina ngasi yanthokre tengbang kolam sing yanthokpaga mari leinana social worker El Nandona khudaki oina mahaki angama mateng pangbani haiki hauze leina laichet asina sokhalaba kendra sigi imung khudingda mahaki angam tengbang pikhigani miyamna so makha tana leina asi changdana ba chekshilasi haiki Health and Family Welfare Minister L. Zainta Kumar gi meeting makada jury bound gi tongan ba mafam sing da leiriba miyamda Boro Bekra dagi social worker cum advocate A. Surendra Kumar na tongan ba loop sing gi mute sing da COVID-19 dagi ngakthokna ba face mask hand sanitizer amadi hand gloves sing yenthokre Joint Director Veterinary Thawal gi meeting makada yumna yokpa sasan sing naraktanaba mangjongna pakshana lemna hidak kapthokpagi thoram amang asi sugunu AC gi tongan mafam singda veterinary department gi staff singna chathakre yumna yokpa sasan sing nada yektana masamo fana thamnabagi pandamda veterinary department na tha asigi kuntra fauba chathagadaba pakshana hidak kapagi saruk amo oina ngasi wangu sannangkhong social welfare youth club na kushamnaduna wangu sannangkhong wangu tera korsantabi amadi pungjau makhongi sanchani henbada ICS BQ amadi food and mouth disease FMD ki hidak sing kapthokpaga loinana san mapu singda animal health card chingsu yenthoke Haukiba Ningthokaba numit ki ayu angan matamda Maharashtra gi Thane district ki manung chanba Biwandi dagi Narpoli Patil compound da leba yum building ama ningkhabi gi thodokta laikhitraba mi gi masing hojik fawbada ni fusukre nakalamorom da akai atoi mayam adu gi manung dagi miyoi kunmanga amadi asoka panyauduna kan bangamkre Union Territory of Jammu amadi Kashmir gi hauzik lariba Urdu amadi English lol asigi mathakta Kashmiri Dogri amadi Hindi lol busu official language ohenbada ngasi parliament na bill ama pass tawkre The Jammu and Kashmir Official Language Bill 2020 edu Rajya Sabha da voice vote lorba tungda pass tawkhibani bill asigi matangda khanarakpa amada most home GK ready na hai hairiba anoba lol ahum asi lamdam asigi official language ki list yauhan biu haina matam kaya dagi demand tawduna lakhiba amani Lakliban November tha asida MP oibagi matam loiragadaba MP Taramathoi ngasi Rajya Sabha na farewell pikre MP Taramathoi adugi manungda Union Minister oiriba Hardip Singh Puri Niraj Sekhar amadi Arun Singh Samajwadi Party ki luchingba Professor Ram Gopal Yadav Ali Khan Congress ki Raj Babar BSP ki Veer Singh Yauri Rajya Sabha ki Chairman M Bika Naidu na House thamkiba warol amada hairiba MP Taramathoi asi UP amadi Uttarakhand agini amadi makoina Upper House asigi member oina masak naiba thabak kaya tawramki haina singthaki